NIA gi longupna kuki lalauba mapi ama Torbung Gobinpur da uplay fabaga panthadana Imphal airport agi mamai khumjilaga Delhi da pukhrei Myanmar amasung Bangladesh da base tauba Chin kuki Mizo militant singa lautunaraga tonganba state semnabagi damak terrorist ki thawong sathabagi charge tawre NIA gi official taraga nithoi tim mama thunglare NIA na custody da thamlakliba Moirangthem Anand gi loina be machin hangadawri bra May 2023 da All Tribal Student Union Manipur Atsumna Sinduna Tribal Solidarity March chatringai gi mamangdagi Churachandpur da leiba mitai gi laisangna chingba thugaiba horaklaba matung rally asi satkiba hek loibaga Torbung Bangla da mitai gi yumsing paktakna mai thaduna yellow purupta tamna singnaraklaga Manipur gi apunba ngamkhai gi saktam thugaidaga tonganba administration logani haiduna hingsa yai tambagi thabak satharakiba Chin kuki Mizo militant singge Maruwaiba misak ama National Investigation Agency NIA na longup tanduna fabaga loinana panthadana mamai khumjilaga Imphal airport agi Delhi tamna pukhrei thogdok asi ngarang numit jungba matung Imphal Churachandpur lambi ge Torbung Gobinpur ge mafam amada thokiba nei mafam aduda NIA gi tim amana haukiba numit kharani gi mamangda ge makoina July 18 2023 da sumoto register tawduna lokhatkiba case amaga mari lainana Chenaba miyoi sing fan anaba lang thakpa horaklaba matung ngarang kuki lalauba singi mapi ase mai pakna longumna ublaga fakhiba nei NIA gi officer amana lusingba personnel ahumna fakhiba kuki lalauba dugi mameng Simon Lun Gangte kawe Churachandpur district king Phaikholum Je Muntha village dagi Paukhokai Gangte gi machanupa nei mahangna Churachandpur romdagi kangbai tamna tata yodha amada atopa miyoi aniga tongminaraga lakhibada Mahaki movement question senarakiba NIA gi team asina mahak yauna gari asi lakpa ubadage Torbung Gobinpur ge mafam amada khamkhiba nei gari adu hek khambaga NIA gi official singna gari manungda leiriba miyoi ahummak kumtharangna ba khangan khe loina makhoi ahum mathang kumtharakpadagi Simon Lun Gangtebu khulai thuna NIA gi official sing aduna makhoi gi gari da hapkalaga mafam aduda minute manga fauba panthaba tawdana mahakpu pharaga lakhibani haire Kuki lalauba mapi asi fabada NIA gi official sing uniform set ki dei tongan ba fizol ama set sa ki haire mahakpu phabaga panthadana NIA gi maikaidagi Imphal airport ki Bureau of Civil Aviation Security Imphal region gi regional director da makoina pharaba accuse ama NIA gi miyoi ahumna saba squad party amana Delhi da ngasimak puraga nei masigi da mak ayaba PBU haina ai ba cherolama official oina pisinduna haijakhe Masida Bureau asigi regional director gi maikaidagi su ayaba pirakpadage Kuki lalauba si ngarang nungthil pung mari tarakpada Indigo gi flight number 6A 6206 da haplaga Kolkata fauraga Delhi yaugadava flight asida haptuna pukhibani haire makpu NIA gi official singna airport ta pusilakibada mamit ani khaktamak fatlaga mamai amasung makoki saruk loina khumjinba yong topi ama upsilakhe civil aviation gi security dagi ayaba lauraba matungda boarding pass lauduna mahakpo NIA gi official anina makut yet oi samlaga aeroplane da pukhatkibani haire kuki lalauba si NIA na haukiba July 18 da register tawkiba regular case number 24/2023 NIA Delhi ga mari lainana fakhibane case asi agency asina IPC section 120B 121A 122 IPC amasung unlawful activities prevention act section 18/18B/20 gi makhada register tawbani haire case asi Manipur gi Chin kuki Mizo militant group singna Myanmar amasung Bangladesh da base tawba Chin kuki militant singa lautunaraga Manipur dagi tonganba state ama semnabagi pandamda terrorist ki waiba thawong sing chathari haibagi mayokta register tawkhibane Pharaba lalauba sige lalaulup singna Chin kuki Mizo na khundariba India Bangladesh amasung Myanmar gi mafam singbo Kwathok-tuna tonganba territory ama semnaba honarakpaga loinana India lainga ki mayokta lalhawi haibagi charge su tawribane ngarang mahakpu hek fabaga panthadana Delhi da pukhiba NIA gi squad team adu NIA gi branch Imphal ge chief investigating officer oidiba additional SP Nikseng Senga CIS Momin na lusingkhibani haire NIA gi maikaidagi mahakpu Delhi tana punabagi ayaba pibinaba haizarakiba cherol aduda Faraba kuki lalauba si Delhi hek yaubaga mafam aduda leiba NIA gi special court amada puthokadabani haiba wafamsu phongdoklamkhi haire panba yabade ngarang kuki lalauba ma fariba case asi NIA na July 18 da register tawduna lokhatkhiba numit adumakta da atopa regular case number 23/2023
2023/NIA Delhi busu su moto register tawduna lawkhatkibane hairiba case asiga mari lainana tha asigi kungani thoigi nungthil pung manga ga minute 10 rom tarakpadana police na faru badage court na bail pirakraba khulngakpa moirangthem anan apokpa laikhidraba M Acho singjamai makha soro khaibam laikai busu NIA ge inspector Nilaksa Buyan kauba mana luchingba tim amana Imphal police station dagi faraga numit tumaktada Delhi tamna pukhibane Mahagaujik agency asigi custody da makhatana remand lauthaduna custodial interrogation chatharaglibane NIA gi official taraga ni thoigi tim ama thunglare NIA na custody da thamlagliba moirangthem anan gi loina be machin hangadawribra tha asigi kungani thoigi nungthil pung manga ga minute 10 rom tarakpada Imphal police station dagi National Investigation Agency NIA gi Guwahati branch office ki inspector Nilaksa Buyan na luchingba tim amana faraga Numitumakta Delhi tamna pukhiba singjamai makha soro khaibam laikai dagi khulngakpa moirangthem anan chahi nifuga manga apokpa laikhidraba M Achaugi loina bibu NIA na machin hangadawribra pausi asina phangba pauna haibada ngarang agency asigi tongan ba rank and file da leiba apunba official taraga ni thoigi timama Imphal da thunglare haire tim masina Imphal da thunglabaga panthadana singjamai soro khaibam laikai da leiba M Anangi yumda laktuna mahaki loina bibu ngasi akang naba matam ama piraduna lamphel da leiba NIA gi office da laknaba khangalam le haire pawasina makata na haibada NIA gi maikei dagi M Anangi loina bibu makhogi office da laknaba hairam badan natana M Ananna sizinaramba mahaki mobile phone su pirakadabani haina khangalam khi haire panba yabade NIA gi timamana M Ananbo Imphal police station dagi fawa matam da mangonda sathagi ba thiba humba thabaki matungin na piram khiba personal search memo da de M Anandage karigumba mata phangde haina mayek sengna iraga madugi copy ama sumhaki loina bida piram khibane M Anandage karigumba mata phangde haibagi search memo piram badanatana mahakpu Imphal police station dagi fari haibagi arrest memo ama supiram khibane adumoi namak M Anande atopa khulngakpa miyoi mariga konana tha asigi taraga taruki numidangda wangkhai kongba lambi paringi mitai mayek high school manake mafam amadagi khavai soida leiba special commando gi team amana faraga Porompat PS ta sinakhibane makhoi mangagi mathakta police station asina Arms Act Unlawful Activities Prevention Act yauna Official Secrets Act ki section 6 clause 1 subclause A gi makhada case ama register tawduna lawkhatkibane aduga makhoi mangabu mathangi numitta duty magistrate amada puthoklaga tha asigi kungani thoi phawba police custody remand lawduna thamlambane Police remand gi aroiba numit tha asigi kungani thoida Uripok Sairap Court Complex da leiba Special Judge NIA Imphal East ki court ta Judicial Custody Remand Prayer tawraduna puthorakhibada khulngakpa makhoi manga gi maikei dage bail pibi na ba haijarakpadage court na nakalani gi wafam taraba matungda makhoi manga bu bail pirakhibane court na bail piraklabasu moirangthem anande NIA na makhoi na Delhi da July 18 da register tawduna lawkhatpa case amaga mari lainana faduna pukhibane